ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯅ ꯃꯉꯛ ꯈꯔ ꯍꯥꯏꯒꯠꯂꯦ꯫ ꯃꯥ ꯃꯉꯥꯏꯔꯦ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯃꯤꯅꯤ꯫ ꯃꯥꯅ ꯎꯁꯤꯠꯄ ꯃꯤ ꯂꯩꯕ ꯅꯠꯇꯦ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤ꯫ ꯃꯌꯨꯝꯁꯨ ꯋꯥꯕꯅ ꯃꯍꯥꯛ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯣꯡꯂꯝꯃꯤ꯫ ꯃꯥꯒꯤꯅ ꯍꯥꯏꯗꯨꯅ ꯑꯎꯟꯄꯣꯠ ꯑꯃꯠꯇ ꯃꯄꯥꯝꯅ ꯄꯤꯔꯛꯂꯝꯗꯦ꯫ ꯐꯖꯇꯣꯟ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯂꯥꯛꯇꯨꯅ ꯃꯃꯧꯗ ꯍꯥꯏꯔꯛꯏ, "ꯃꯧ, ꯅꯪ ꯍꯣꯔꯦꯟ ꯆꯥꯛ ꯇꯣꯛꯂꯒ ꯏꯃꯥꯒꯤ ꯑꯃꯣꯠꯄ ꯐꯤ ꯈꯔ ꯂꯩꯔꯤꯕꯁꯦ ꯑꯃꯨꯛꯇ ꯁꯨꯗꯣꯛꯄꯤꯌꯨ꯫ ꯏꯃꯥꯅꯅꯦ ꯉꯝꯗ ꯇꯧꯕꯅꯤ." ꯃꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯈꯨꯝꯃꯤ, "ꯑꯍꯜꯒꯤ ꯐꯤ ꯁꯨꯕꯁꯦ ꯑꯩꯗꯤ ꯀꯌꯥ ꯍꯩꯅꯗꯕ꯫ ꯏꯃꯥꯁꯨ ꯌꯥꯝ ꯁꯣꯟꯕ ꯅꯠꯇꯦ, ꯅꯁꯥꯒꯤ ꯐꯤꯗꯨ ꯐꯥꯎꯕꯗꯤ ꯅꯁꯥꯅ ꯁꯨꯖꯕ ꯌꯥꯕꯅꯤ꯫ ꯏꯁꯥꯁꯦ ꯉꯝꯗꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕꯅꯤ, ꯉꯝꯂꯒꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯗ꯭ꯔꯣ? ꯏꯁ, ꯀꯌꯥꯝ ꯁꯣꯜꯂꯗꯅ ꯑꯁꯨꯛ ꯀꯜꯂꯤꯕ ꯏꯃꯥꯕꯨ! ꯍꯩ, ꯅꯪ ꯐꯤꯁꯤ ꯁꯨꯒꯦꯔꯥ ꯁꯨꯔꯣꯏꯒꯦꯔꯥ ꯁꯦꯡꯅ ꯍꯦꯛꯇ ꯍꯥꯏ꯫ ꯃꯔꯩ ꯃꯔꯥ ꯇꯧꯒꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯅꯪꯅ ꯇꯜꯂꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯑꯣꯏꯅ ꯍꯥꯏꯔꯨꯗꯧꯔꯤꯕꯅꯤ꯫ ꯐꯤ ꯁꯨꯕꯗꯣ ꯑꯩ ꯇꯜꯂꯦ, ꯑꯇꯩ ꯊꯕꯛ ꯑꯣꯏꯅ ꯇꯧꯖꯒꯦ꯫ ꯀꯔꯤ ꯀꯔꯤ ꯑꯃꯥꯡꯕꯒ ꯇꯩꯔꯝꯃꯗꯤ ꯉꯝꯃꯔꯣꯏ ꯑꯩ ꯍꯪꯒꯣꯏꯑꯦꯕ꯫ ꯅꯨꯡꯁꯤꯗꯀꯣ ꯏꯃꯧꯁꯅꯥ, ꯑꯗꯨꯅꯤꯗꯅ ꯃꯧ ꯍꯥꯏꯕꯗꯣ, ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯇꯤꯟꯈꯤꯕ ꯏꯔꯟꯁꯤꯡꯗꯣ꯫ ꯈ꯭ꯋꯥꯡ ꯐꯅꯦꯛꯀꯗꯣ ꯇꯥꯡꯕꯅꯤꯗ꯫ ꯏꯃꯥꯒꯤꯗꯣ ꯀꯩ ꯋꯥꯉꯥꯡꯅꯣ? ꯅꯠꯇꯦ, ꯀꯩ ꯋꯥꯉꯥꯡꯅꯣ ꯍꯥꯏꯕ? ꯑꯣ, ꯏꯔꯟ ꯄꯥꯝꯃꯨꯏ ꯍꯥꯏꯖꯕ꯫ ꯑꯁ ꯀꯥꯟꯅꯗꯦ, ꯁ꯭ꯋꯥꯏꯗ ꯉꯥꯡꯗ꯭ꯔ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕꯗ ꯐꯤ ꯁꯨꯕꯤꯌꯨ ꯑꯃꯨꯛꯇ ꯍꯥꯏꯔꯨꯒꯦ꯫ ꯁꯤ ꯍꯥꯏꯔꯝ ꯐꯖꯇꯣꯟ ꯁꯣꯜꯂꯤ ꯁꯣꯜꯂꯤ ꯆꯪꯈꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯏꯁ, ꯃꯥꯒꯤꯁꯦ ꯑꯩ ꯂꯨꯍꯣꯡꯕꯗ ꯃꯥꯅ ꯐꯤꯔꯣꯜ ꯃꯇꯠ ꯃꯇꯥ ꯈꯔ ꯂꯩꯕꯗꯨꯒꯤ ꯀꯨꯁꯤ ꯀꯨꯠꯂ ꯉꯥꯡꯉꯤꯅꯦꯕ꯫ ꯃꯕꯨꯛ ꯑꯁꯦ ꯀꯌꯥꯅ ꯐꯠꯇ꯭ꯔꯤꯕꯅꯣ! ꯃꯁꯤꯒꯤ ꯀꯨꯝ ꯄꯨꯕꯤ ꯍꯅꯨꯕꯤꯁꯦ ꯃꯁꯤꯗ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜ ꯑꯗꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯪꯒꯣꯜ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯊꯟꯇ ꯁꯤꯡꯖꯨ ꯁꯨꯗꯨꯅ ꯆꯥꯔꯤ꯫ ꯃꯅꯦꯝ ꯑꯃ ꯂꯩꯔꯤ, ꯆꯥꯁꯤꯂꯥꯎꯒ ꯀꯧꯕꯤꯕ ꯅꯠꯇꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯃꯃꯥ ꯀꯦꯊꯕꯤꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯅ, "ꯏꯃꯥ ꯂꯥꯛꯂꯤꯕ꯭ꯔꯣ? ꯀꯥꯈꯠꯂꯛꯑꯣ." ꯀꯦꯊꯕꯤ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯗꯣꯛꯇꯨꯅ ꯐꯛꯇꯨꯗ ꯐꯝꯃꯤ꯫ "ꯏꯃꯥꯁꯦ ꯅꯪ ꯀꯔꯤꯅꯣꯝꯇ ꯇꯥꯟꯅꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ." "ꯀꯩꯅꯣ ꯇꯥꯟꯅꯗꯣꯏꯁꯤꯕꯣ?" "ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯅꯪꯕꯨ ꯁꯦꯜꯒ ꯈꯔ ꯀꯣꯝꯕ꯭ꯔꯅ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯏꯃꯥꯁꯦ ꯃꯤꯒꯤ ꯁꯦꯜ ꯈꯔ ꯄꯨꯁꯤꯜꯂꯨꯔꯦ꯫ ꯑꯗ ꯅꯪꯅꯗ꯭ꯔꯕ ꯊꯧꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯑꯩꯁꯦ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯅꯪ ꯂꯩꯔꯕꯗꯤ ꯁꯦꯜ ꯈꯖꯤꯛꯇ ꯏꯃꯥꯗ ꯄꯤꯌꯨ." "ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯅꯆꯥꯅꯕꯨ ꯁꯦꯜ ꯋꯥꯠꯂꯤ ꯍꯥꯏꯕ꯭ꯔꯣ? ꯄꯤꯔꯒ ꯂꯣꯏꯔꯦ." "ꯏꯆꯥꯗꯅꯤ, ꯑꯗꯣ ꯅꯅꯦꯝꯕꯣꯛ ꯍꯣꯏꯗꯤ ꯎꯗꯦ, ꯂꯩꯇ꯭ꯔꯣ?" "ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤꯅꯤꯅ ꯍꯤꯞꯂꯤ ꯐꯃꯨꯡꯗ." ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯐꯖꯇꯣꯟ ꯃꯥꯒꯤ ꯀꯥꯗꯒꯤ ꯇꯥꯔꯤꯕꯅꯤ꯫ ꯃꯃꯧꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯔꯒ ꯁꯣꯜꯂꯤ꯫ "ꯏꯁ, ꯀꯌꯥꯗ ꯉꯝꯂꯤꯕ ꯃꯧꯅꯣ! ꯑꯩꯕꯨ ꯀꯨꯝ ꯂꯩꯅꯥ ꯄꯨꯕꯤ ꯀꯥꯏꯅ ꯁꯣꯏꯔꯣꯏꯁꯦ ꯃꯁꯦ." ꯀꯦꯊꯕꯤꯅ, "ꯀꯔꯤꯅꯣ, ꯑꯩꯅ ꯅꯍꯥꯟ ꯍꯞꯇꯥꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯝꯕꯗꯨꯗ ꯅꯥꯍꯧꯕꯗꯨ ꯍꯧꯖꯤꯛꯐꯥꯎ ꯐꯠꯇ꯭ꯔꯤꯕ꯭ꯔꯣ?" "ꯐꯠꯇ꯭ꯔꯤ, ꯃꯕꯨꯛꯁꯦ ꯐꯠꯇꯕ ꯑꯃ ꯌꯥꯎꯋꯦ, ꯑꯗꯨꯅꯅꯦ ꯅꯥꯁꯅꯨ, ꯐꯈꯤꯔꯣꯏꯕ." "ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯅꯠꯇꯦ, ꯏꯆꯥꯗꯒ ꯑꯣꯠꯄ꯭ꯔꯥ ꯍꯥꯏꯕꯅꯤ." "ꯑꯩꯁꯦ ꯏꯄꯥꯝꯗꯩ ꯀꯩꯁꯨ ꯄꯨꯔꯛꯇꯦꯅ ꯋꯥ ꯉꯥꯡꯕꯗ ꯑꯃꯨꯛ ꯀꯣꯆꯤ ꯀꯣꯠꯂ ꯉꯥꯡꯉꯤ." "ꯑꯁ ꯏꯃꯥ, ꯑꯩꯁꯨ ꯅꯨꯡꯉꯥꯏ ꯐꯪꯉꯣ ꯈꯪꯕ ꯅꯠꯇꯦ ꯇꯧꯔꯤꯁꯦ꯫ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯑꯁꯣꯏꯕ ꯊꯤꯗ ꯉꯥꯡꯂꯤꯕ꯫ ꯃꯤꯅ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯍꯟꯒꯅꯨ꯫ ꯅꯪꯁꯨ ꯇꯟꯖꯥ ꯆꯥꯕ ꯌꯦꯡꯂꯒꯅꯦ ꯄꯩꯊꯣꯛꯑꯣ꯫ ꯏꯆꯥꯗ ꯃꯣꯏꯅ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ? ꯍꯩ, ꯄꯪꯒꯅꯨ, ꯅꯪ ꯁꯤꯡꯉꯨꯀꯣ, ꯁꯤꯡꯉꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯂꯥꯛꯇ꯭ꯔꯤꯉꯩ ꯅꯪꯒꯤ ꯂꯦꯞꯁꯤꯟꯕ ꯌꯥꯕ ꯅꯅꯦꯝ ꯑꯁꯤꯗꯒꯤ ꯊꯦꯝꯗꯅ ꯂꯦꯞꯁꯤꯟꯍꯧꯒꯗꯕꯅꯤ꯫ ꯍꯌꯦꯡ ꯃꯧ ꯂꯥꯛꯂꯒ ꯇꯣꯉꯥꯟ ꯊꯣꯛ ꯆꯥꯊꯣꯛ꯫ ꯅꯃꯥ ꯍꯥꯏꯔꯦ, ꯅꯅꯥꯎ ꯅꯨꯄꯥ ꯀꯣꯜꯍꯜꯂꯨ꯫ ꯃꯃꯥ ꯃꯄꯥꯒꯤꯗꯤꯅꯦ ꯃꯆꯥ ꯇꯣꯝꯕꯅ ꯀꯣꯟꯒꯗꯧꯅꯤ." ꯅꯨꯡꯁꯤꯇꯣꯝꯕꯤꯅ, "ꯑꯩꯉꯣꯟꯗ ꯃꯣꯏꯅꯒ ꯄꯪꯍꯦꯟ ꯍꯦꯟꯖꯤꯟꯕ ꯌꯥꯔꯣꯏꯗ꯫ ꯑꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯅꯤ, ꯀꯦꯊꯕꯤꯒꯤ ꯃꯆꯥ ꯅꯨꯡꯁꯤꯇꯣꯝꯕꯤ." ꯐꯖꯇꯣꯟ ꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯃꯆꯤꯟꯅ ꯁꯥꯎꯔꯞꯅ ꯁꯣꯜꯂꯤ꯫ "ꯃꯆꯥꯁꯤꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯐꯠꯇ ꯂꯧꯁꯤꯡ ꯌꯨꯝ ꯀꯥꯏꯅ ꯄꯥꯎꯇꯥꯛ ꯉꯥꯛꯇ ꯄꯤꯔꯗꯅ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ꯫ ꯍꯦꯛꯇ ꯍꯧꯗꯣꯡ ꯇꯥꯟꯕ ꯁꯥꯔꯒ ꯂꯥꯎꯔꯒꯦ." "ꯍꯩ ꯑꯇꯣꯝꯕ, ꯅꯪꯕꯨ ꯍꯧꯗꯣꯡ ꯑꯃꯣꯝ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯇꯥꯟꯕ ꯌꯥꯗ꯭ꯔో? ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯇꯧꯕꯁꯦ ꯄꯣꯊꯥꯐꯝꯒ ꯈꯪꯗ꯭ꯔꯦꯅꯦ." ꯀꯦꯊꯕꯤꯅ, "ꯍꯩꯁ, ꯃꯥꯏꯁꯦ ꯑꯩꯉꯣꯟꯗ ꯃꯥꯜꯂꯤ." ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯤꯡꯖꯨꯗꯨ ꯆꯥꯅ ꯃꯥꯁꯨ ꯂꯥꯎꯗꯨꯅ ꯍꯥꯏ, "ꯍꯣ, ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯤꯌꯦ, ꯃꯤꯅ ꯇꯥꯔꯒ ꯀꯗꯥꯏꯗꯒꯤ ꯑꯉꯥꯎꯕꯤꯅꯣ ꯍꯥꯏꯔꯅꯤ꯫ ꯇꯨꯃꯤꯟ ꯂꯩꯕꯤꯌꯣ, ꯑꯩꯒꯤ ꯍꯧꯗꯣꯡꯅꯦ, ꯑꯩꯅ ꯂꯣꯏꯕ." ꯀꯦꯊꯕꯤꯅ, "ꯍꯦꯔꯥ, ꯀꯔꯤꯅꯣ ꯅꯣꯏ, ꯑꯩꯕꯨ ꯍꯧꯗꯣꯡꯁꯤ ꯃꯉꯥꯏꯅꯦ, ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ." "ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ
ꯁꯛꯇꯥꯁꯦ ꯅꯨꯡꯁꯤꯗꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯅꯥꯛꯁꯤꯗ ꯐꯝꯂꯤꯕꯅꯤ ꯏꯃꯥ ꯁꯤꯡꯖꯨꯁꯤ ꯆꯥꯎ ꯈꯣꯠꯂꯨꯒ ꯑꯃꯠꯇ ꯍꯥꯏꯗꯦ ꯃꯊꯟꯇ ꯆꯞ ꯆꯥꯔꯒ ꯁꯨꯝ ꯂꯩ ꯍꯩꯋꯥꯅꯤ ꯏꯃꯥꯁꯨ ꯑꯩꯅ ꯆꯥꯎ ꯍꯥꯏꯗ꯭ꯔꯗꯤ ꯆꯥꯕ ꯌꯥꯗꯕꯁꯤ ꯃꯉꯥꯏ ꯍꯩꯈ꯭ꯔꯦ ꯈꯨꯝꯕꯗꯤ ꯁꯦꯜꯗꯨ ꯂꯧꯊꯣꯛꯂꯨꯔꯣ ꯑꯩ ꯄꯨꯔꯒ ꯆꯠꯆꯈ꯭ꯔꯒꯦ ꯍꯣꯏ ꯁꯤꯗ ꯁꯨꯝ ꯐꯝꯂꯝꯃꯨꯀꯣ ꯑꯩ ꯁꯦꯜ ꯂꯧꯊꯣꯛꯈꯤꯒꯦ ꯍꯥꯏꯗ꯭ꯔꯕꯁꯨ ꯀꯣꯛ ꯆꯪꯂꯒ ꯂꯧꯊꯣꯛꯂꯨꯔꯣ ꯑꯁꯨꯝꯅ ꯀꯦꯊꯕꯤ ꯃꯆꯥꯗꯒꯤ ꯁꯦꯜ ꯂꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯐꯖꯇꯣꯟ ꯆꯥꯛꯈꯨꯝꯗ ꯁꯣꯜꯂꯤ ꯆꯪꯉꯛꯇꯨꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯃꯧꯗ ꯍꯥꯏ ꯃꯍꯧ ꯏꯟꯁꯥꯡꯒꯤ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯈꯔ ꯍꯟꯊꯅ ꯊꯥꯛꯎ ꯑꯩ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯄꯨꯛꯁꯤ ꯅꯨꯡꯉꯥꯏꯇꯕꯅ ꯊꯨꯝ ꯃꯣꯔꯣꯛ ꯍꯟꯊꯧ ꯍꯥꯏꯕꯗꯣ ꯆꯨꯝꯅ ꯍꯥꯏꯕꯤꯌꯨ ꯆꯥꯕ ꯌꯥꯗꯦ ꯀꯥꯏꯗꯨꯗꯤ ꯍꯥꯏꯅꯨ ꯑꯩꯅ ꯊꯣꯡꯂꯒꯅꯤ ꯏꯃꯥꯅ ꯆꯥꯛ ꯕꯣꯔꯥ ꯆꯥꯔꯤꯕꯗꯣ ꯍꯥꯏꯌꯦ ꯃꯅꯦꯝ ꯉꯝꯕꯤꯌꯥ ꯅꯪ ꯅꯆꯤꯟꯗꯨ ꯌꯥꯝ ꯀꯟꯅꯤꯡꯕ꯭ꯔꯥ ꯍꯥ ꯋꯥ ꯈꯖꯤꯛ ꯍꯥꯏꯔꯨꯕ ꯌꯥꯔꯦ ꯃꯁꯤꯗ ꯖꯧ ꯇꯧꯗꯨꯅ ꯍꯦꯛꯇ ꯈꯨꯝꯂꯛꯄ ꯑꯗꯨ ꯇꯧꯅꯨ ꯑꯩ ꯊꯪꯅꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩꯅꯦ ꯈꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯆꯤꯟ ꯄꯥꯟꯗꯕ ꯑꯃꯒꯨꯝ ꯏꯃꯥꯅ ꯉꯥꯡꯂꯤ ꯁꯛꯂꯤ ꯃꯌꯥꯝꯗꯣ ꯁꯨꯞ ꯇꯥꯔꯒ ꯂꯩꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯣ ꯑꯗꯨꯗꯤꯅꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯔꯣꯏꯌꯦ ꯍꯩꯃꯧ ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯕꯅꯤ ꯀꯣ ꯑꯩꯅ ꯁꯨꯝ ꯑꯉꯥꯡꯅꯤ ꯏꯃꯤꯠꯇ ꯑꯍꯥꯟꯕ ꯎꯕ ꯏꯃꯧꯅꯤ ꯅꯨꯡꯁꯤꯗꯅ ꯁꯨꯝ ꯍꯟꯕꯤꯕꯁꯤꯗ ꯅꯪ ꯀꯥ ꯍꯦꯜꯂꯕꯅꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯣꯏꯔꯝꯅꯤ ꯐꯤ ꯈꯖꯤꯛ ꯂꯩꯕꯒꯤ ꯅꯥꯌꯩ ꯇꯧꯗꯨꯅ ꯉꯥꯡꯂꯤꯕꯗꯣ ꯅꯨꯡꯁꯤꯕꯤꯕꯒ ꯈꯤꯠ ꯁꯥꯕꯤꯔꯛꯀꯅꯨ ꯈꯥꯔꯦ ꯑꯣꯏ ꯄꯦꯜꯂꯦ ꯊꯣꯏꯕꯁꯨ ꯊꯕꯛ ꯍꯜꯂꯛꯇꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯄꯅꯤ ꯃꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒꯅ ꯋꯥꯀꯟꯅ ꯉꯥꯡꯅꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯨꯃꯤꯗꯥꯡꯁꯤꯗ ꯑꯃꯨꯛ ꯂꯥꯎꯅꯔꯤꯕꯁꯤꯕꯣ ꯑꯆꯧꯕ ꯏꯃꯥꯗꯤ ꯆꯨꯝꯅ ꯏꯟꯁꯥꯡꯒꯤ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯈꯔ ꯍꯟꯊꯅ ꯊꯥꯎ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯨꯕꯅꯤ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤꯁꯤꯅ ꯖꯧ ꯃꯁꯤꯅꯁꯦ ꯈꯨꯝꯂꯛꯂꯤꯕꯁꯤꯅꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯁꯥꯎꯅ ꯀꯌꯥꯗ ꯃꯁꯤꯂꯁꯤ ꯊꯤꯔꯤꯕꯅꯣ ꯃꯣꯏꯇ ꯅꯃꯥꯁꯦ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯉꯥꯡꯕ ꯊꯣꯛ ꯅꯥꯏꯈ꯭ꯔꯦ ꯆꯨꯝꯅ ꯏꯟꯁꯥꯡ ꯃꯣꯔꯣꯛ ꯍꯟꯊꯧ ꯍꯥꯏꯕ ꯅꯠꯇꯦ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯇꯨꯡꯗ ꯅꯞꯂꯒꯅꯤ ꯃꯥꯅ ꯍꯥꯏꯔꯛꯏꯁꯦ ꯍꯥꯏ ꯆꯤꯡꯒꯟꯕꯤ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯏ ꯊꯨꯝ ꯃꯣꯔꯣꯛ ꯍꯟꯊꯧ ꯄꯨꯛ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯁꯤꯕꯨ ꯀꯌꯥꯝ ꯀꯥꯏꯕ ꯋꯥꯅꯣ ꯌꯥꯔꯦ ꯇꯣꯛꯅꯔꯣ ꯑꯝꯇ ꯇꯣꯛꯅꯔꯣꯕ ꯅꯨꯃꯤꯗꯥꯡ ꯃꯤꯅ ꯇꯥꯔ ꯐꯖꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯅꯪꯁꯨ ꯅꯆꯤꯟꯗ ꯈꯨꯝꯗ꯭ꯔꯁꯨ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ ꯀꯣꯛ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯐꯠꯇꯕꯤꯅꯦ ꯆꯤꯡꯒꯟꯕꯤ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯅ ꯊꯣꯛꯆꯈ꯭ꯔꯒꯦ ꯅꯣꯏ ꯊꯣꯛꯄ ꯃꯣꯔꯣꯛ ꯁꯥꯒꯦꯔꯥ ꯊꯨꯝ ꯌꯥꯛꯀꯦꯔꯥ ꯅꯣꯏ ꯊꯣꯛꯇ ꯍꯧꯔꯣ ꯑꯩꯅꯦ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯖꯔꯔꯣꯏꯗ ꯑꯩ ꯁꯤ ꯍꯥꯏꯔꯝ ꯐꯖꯇꯣꯟ ꯊꯣꯛꯈꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯩꯊꯣꯛꯂꯒ ꯁꯛꯂꯣꯟ ꯄꯨꯕꯤ ꯍꯥꯏꯁꯤꯅꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯉꯥꯡꯅꯤ ꯅꯪꯅ ꯈꯔ ꯍꯜꯂꯨ ꯀꯩꯗꯧꯒꯦ ꯑꯍꯜꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯣꯊꯣꯛꯈ꯭ꯔꯣ ꯅꯁꯛꯁꯤꯡꯗꯣ ꯑꯝꯇ ꯌꯦꯡꯅꯤꯡꯗ꯭ꯔꯦ ꯊꯣꯛꯇ ꯊꯣꯛꯆꯈ꯭ꯔꯒꯦ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯌꯦꯡꯉ ꯊꯥꯎꯀꯣ ꯏꯃꯥꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯅꯪ ꯏꯟꯁꯥꯡꯒꯤ ꯊꯨꯝ ꯃꯣꯔꯣꯛꯇꯣ ꯌꯥꯝ ꯀꯜꯂꯤ ꯈꯔ ꯍꯟꯊꯅ ꯊꯥꯎ ꯍꯣ ꯉꯁꯤꯗꯒꯤꯅꯦ ꯊꯨꯝꯁꯨ ꯃꯣꯔꯣꯛꯁꯨ ꯑꯃꯠꯇ ꯍꯥꯞꯄꯔꯣꯏꯁꯤ ꯍꯥꯞꯄꯔꯣꯏ ꯏꯟꯁꯥꯡꯗꯨꯗꯤ ꯍꯥꯎꯒꯗ꯭ꯔꯣ ꯍꯥꯎꯅꯕꯅꯦ ꯍꯨ ꯊꯥꯛꯇꯣꯏꯁꯤꯗꯤ ꯑꯗꯨꯗꯤ ꯍꯦꯃꯟꯗ꯭ꯔ ꯅꯪꯁꯨ ꯋꯥꯠꯂꯕꯅꯤ ꯀꯔꯟ ꯇꯧ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯂꯕꯅꯤꯀꯣ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯀꯧꯔꯣ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯄꯨꯒꯦ ꯊꯣꯏꯕ ꯊꯣꯛꯈꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯃꯆꯤꯟꯗꯨ ꯑꯔꯩꯕ ꯃꯈꯩ ꯄꯣꯝꯊꯣꯛꯂꯒ ꯆꯥꯛꯇꯨ ꯊꯣꯡꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯂꯦꯝꯕ ꯅꯨꯄꯤ ꯆꯦꯜꯂꯛꯂꯝꯃꯤ ꯐꯖꯇꯣꯟ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯅꯨꯄꯤ ꯆꯦꯜꯂꯛꯂꯦ ꯄꯥꯎ ꯇꯥꯕꯗ ꯍꯔꯥꯎꯖꯩ ꯂꯝꯌꯥꯏꯗꯨꯗ ꯐꯝꯂꯒ ꯃꯈꯣꯏ ꯋꯥ ꯈꯟꯅꯔꯤ ꯊꯣꯏꯕꯅ ꯏꯃꯥ ꯑꯉꯥꯡꯁꯤꯡꯗꯨ ꯂꯧꯕꯤꯔꯨꯒꯗ꯭ꯔꯣ ꯍꯧꯖꯤꯛ ꯉꯁꯤꯗꯤ ꯃꯃꯥꯟꯅꯕꯒꯤꯗ ꯑꯗꯨꯝ ꯂꯩꯖꯔꯁꯅꯤ ꯊꯦꯡꯁꯨ ꯊꯦꯡꯂꯦ ꯍꯌꯦꯡ ꯏꯃꯥ ꯑꯍꯜ ꯈꯔ ꯇꯧꯗꯨꯅꯅꯦ ꯏꯃꯧꯗꯨ ꯂꯧꯕꯤꯔꯨꯔꯒꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯅꯦꯝꯅ ꯃꯁꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯕ ꯅꯨꯄꯤꯗꯨꯗ ꯏꯃꯧ ꯀꯥꯏꯅ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛꯇ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯃꯥꯕꯨꯗꯤ ꯉꯁꯤꯗ ꯂꯥꯛꯄꯤ ꯅꯨꯄꯤꯗꯨꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈ꯭ꯔꯦ ꯈꯟ ꯀꯂꯛꯄꯣꯏ ꯀꯩꯕꯣꯏ ꯇꯧꯅ ꯁꯥꯎꯔꯞ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯦ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯗꯦ ꯅꯠꯇꯦ ꯃꯥꯕꯨ ꯅꯨꯄꯤꯗꯨ ꯀꯔꯤ ꯁꯨꯔꯒ ꯊꯥꯛꯀꯦ ꯍꯥꯏꯔꯤꯕꯖꯥꯠ ꯃꯧ ꯃꯥꯒꯤ ꯃꯇꯝꯅꯕꯨ ꯂꯥꯛꯂꯕꯗꯤ ꯊꯩꯗꯨꯅ ꯆꯦꯟꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯥꯁꯨ ꯅꯨꯄꯥꯅꯤ ꯉꯝꯅꯕ ꯊꯕꯛ ꯁꯨꯔꯒ ꯃꯥꯏ ꯊꯛꯆꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕꯃꯛꯇꯤ ꯅꯠꯇꯦꯗꯅ ꯃꯧ ꯁꯦꯡ ꯋꯥꯠꯇꯦ ꯀꯔꯤꯒꯤ ꯏꯃꯧꯅ ꯋꯥꯔꯤꯕꯅꯣ ꯍꯣꯏ ꯑꯩꯈꯣꯏꯅꯕꯨ ꯍꯥꯏꯔꯗꯤ ꯐꯠꯇꯕ ꯉꯥꯛꯇꯅꯤ ꯏꯍꯦ ꯑꯗꯨꯒꯤ ꯅꯠꯇꯦꯅꯤ ꯅꯪꯕꯣ ꯋꯥꯈꯜꯗꯣ ꯐꯠꯇꯕ ꯉꯥꯛꯇꯁꯨꯈꯟꯒꯅꯨ ꯆꯪꯉꯨ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦ ꯄꯣꯊꯥꯖꯔꯨ ꯅꯨꯡꯁꯤꯇꯣꯝꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯦꯠ ꯇꯧꯗꯨꯅ ꯀꯥꯗ ꯆꯪꯈꯤ ꯊꯣꯏꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯈꯤ ꯐꯖꯇꯣꯟ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯋꯥꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄꯅꯤ ꯒ꯭ꯌꯥꯟ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯃꯧ ꯑꯍꯜꯁꯦ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤ ꯀꯔꯤꯅꯣꯃ ꯇꯧꯒꯗꯧꯔꯤ ꯍꯌꯦꯡ ꯃꯧ ꯑꯃꯗꯨ ꯂꯥꯛꯂꯒꯅ ꯀꯝꯗꯧꯕ ꯑꯃꯗꯨꯁꯨ ꯑꯁꯤꯒꯨꯝꯅ ꯁꯣꯅꯣ ꯆꯨꯔꯝꯂꯕꯗꯤ ꯀꯨꯝꯍꯩꯗꯤ ꯈꯔ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯖꯇꯣꯟ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯒ ꯇꯧꯗꯨꯅ ꯃꯃꯧ ꯑꯇꯣꯝꯕꯤꯕꯨ ꯂꯧꯕꯤꯔꯨꯔꯤ ꯑꯁꯨꯝꯅ ꯑꯍꯜ ꯃꯁꯦꯜꯁꯨ ꯌꯥꯟꯅꯗꯨꯅ ꯂꯦꯝꯕ ꯑꯃꯗꯤ ꯏꯆꯟ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯂꯦꯞꯂꯝꯃꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯇꯧꯔꯤꯕꯅꯤ ꯑꯗꯨꯁꯨ ꯂꯨꯍꯣꯡꯕ ꯑꯗꯨꯅ ꯌꯨꯝ ꯀꯩꯗꯨ ꯈꯔ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟ ꯇꯧꯔꯝꯃꯤ
ꯂꯦꯝꯕꯒꯤ ꯍꯥꯟꯅꯒꯤ ꯀꯥꯗꯨ ꯑꯋꯨꯟꯄꯣꯠ ꯊꯝꯕ ꯆꯜꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯒꯤ ꯈꯔ ꯄꯥꯛꯅ ꯆꯥꯎꯅ ꯁꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯥꯗꯤ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯀꯥꯗꯅꯤ ꯊꯣꯏꯕ ꯊꯕꯛ ꯆꯠꯅꯕ ꯃꯐꯤ ꯂꯣꯏꯁꯤꯜꯂꯤ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯁꯧ ꯁꯧ ꯇꯧꯗꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯄꯩꯔꯤꯗꯨꯅ? ꯃꯣꯏꯇꯥ 이몽씨나 ꯑꯩꯉꯣꯟꯗ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯌꯨꯝꯗꯒꯤ ꯀꯔꯤꯝꯇ ꯑꯋꯣꯡ ꯇꯝꯂꯛꯇꯦ ꯍꯥꯏꯗꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ? ꯍꯩꯃꯥ ꯀꯔꯤ ꯇꯧꯔꯒꯦ? ꯋꯥꯗꯨꯗꯤ ꯃꯌꯦꯛ ꯁꯦꯡꯉꯨꯗꯅ ꯑꯗꯨꯝꯅ ꯂꯥꯟꯅꯁꯨ ꯈꯟꯒꯅꯨ꯫ ꯀꯔꯤꯒꯤ ꯈꯟꯗꯅꯤ? ꯈꯟꯐꯝ ꯊꯣꯛꯄꯅꯤ ꯃꯁꯥꯅ꯫ ꯅꯠꯇꯦ ꯆꯥꯛ ꯇꯣꯛꯂꯀꯥꯟꯁꯤꯗ ꯃꯃꯥꯟꯅꯕ ꯈꯔ ꯂꯥꯛꯀꯅꯤ ꯆꯥꯛ ꯑꯃꯇ ꯊꯣꯡꯉꯣꯏ ꯅꯣꯏ ꯅꯅꯥꯎꯄꯥꯁꯤꯅ꯫ ꯃꯥꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏꯗꯧꯅ ꯈꯟꯕꯒꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯅꯦꯕ ꯑꯩ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯅꯪꯁꯨ ꯑꯗꯨꯝꯅ ꯂꯥꯟꯅ ꯈꯟꯒꯅꯨ꯫ ꯃꯤ ꯆꯝꯅ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯥꯝ ꯀꯥꯏꯕ ꯋꯥꯁꯨ ꯅꯠꯇꯦ꯫ ꯌꯨꯝ ꯀꯩ ꯁꯥꯕꯁꯤꯗ ꯃꯃꯥꯟꯅꯕ ꯌꯥꯎꯕ ꯂꯥꯛꯄꯁꯤꯡꯗꯨꯒꯤ ꯆꯥꯛ ꯊꯣꯡꯕꯤꯌꯨ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ꯫ ꯍꯧꯖꯤꯛ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯆꯥꯛ ꯉꯟꯅ ꯆꯥꯕꯒꯤ ꯊꯦꯡꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ꯫ ꯌꯥꯝ ꯋꯥꯕ ꯊꯕꯛꯁꯨ ꯅꯠꯇꯕꯗꯨꯕꯨ ꯀꯣꯛ ꯊꯣꯡꯕꯤꯔꯨ ꯀꯩꯅꯣ? ꯍꯣ ꯉꯝꯗ꯭ꯔꯦ ꯑꯩꯁꯨ ꯋꯥꯔꯦ꯫ ꯀꯅꯥꯅꯕꯨ ꯉꯝꯗꯣꯏꯅꯣ? ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯏꯈꯣꯡꯁꯦ ꯂꯩꯕꯥꯛ ꯍꯦꯛ ꯇꯥꯕꯗꯨꯗꯒꯤꯅꯤ ꯑꯩꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯔꯛꯏꯁꯤ꯫ ꯊꯕꯛ ꯁꯨꯕꯁꯤꯡꯁꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯆꯥ ꯂꯣꯟꯕ ꯐꯦꯡꯕ ꯆꯥꯡꯕ ꯑꯩ ꯉꯝꯗ꯭ꯔꯦꯕ꯫ ꯅꯃꯥꯁꯤꯅ ꯑꯩꯒꯤ ꯃꯇꯦꯡꯁꯤ ꯀꯤꯕ ꯄꯥꯡꯕꯤꯕ ꯅꯠꯇꯦ꯫ ꯍꯌꯦꯡ ꯃꯧ ꯑꯋꯨꯟꯄꯣꯠ ꯄꯨꯔꯛꯄꯤꯗꯣ ꯂꯥꯛꯂꯒ ꯑꯩꯒꯁꯦ ꯃꯤ ꯑꯣꯏꯅ ꯊꯥꯔꯛꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯈꯪꯂꯕꯅꯤ ꯇꯨꯃꯤꯀꯥꯡ ꯑꯣꯏꯅꯅꯦ ꯑꯩꯁꯤ ꯎꯔꯛꯇꯣꯏꯁꯤ꯫ ꯌꯥꯔꯦꯗ ꯅꯨꯄꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ꯫ ꯑꯗꯨꯝ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯌꯥꯔꯦ ꯈꯪꯖꯔꯦ ꯅꯃꯥꯒꯤ ꯃꯤꯆꯪ ꯌꯥꯝ ꯆꯪꯕꯅꯤ ꯅꯪꯃꯁꯨ ꯅꯣꯏꯁꯦ ꯑꯃꯠꯇꯅꯦ ꯑꯃꯠꯇ꯫ ꯑꯩꯅ ꯇꯣꯉꯥꯟ ꯇꯥꯗꯣꯏꯕ ꯐꯠꯇꯕꯤ ꯆꯤꯡꯒꯟꯕꯤ꯫ ꯅꯪꯒ ꯉꯥꯡꯅꯗꯨ ꯂꯩꯔꯗꯤ ꯑꯩ ꯊꯕꯛ ꯊꯦꯡꯕ ꯇꯥꯔꯦ ꯑꯩ ꯆꯠꯂꯦ꯫ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯌꯨꯝ ꯁꯥꯔꯤ ꯈꯣꯠꯂꯤꯁꯤꯒꯤ ꯑꯆꯥꯗ ꯐꯖꯅ ꯌꯦꯡꯁꯤꯜꯂꯝꯃꯨꯀꯣ꯫ ꯁꯤ ꯍꯥꯏꯔꯝ ꯊꯣꯏꯕ ꯀꯥꯗꯒꯤ ꯊꯕꯛ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯅ꯫ ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯌꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯇꯧꯅꯕ ꯂꯩꯕ ꯃꯤꯅꯥꯏꯔꯕ? ꯇꯧꯔꯣꯏ ꯊꯕꯛ ꯑꯝꯇ ꯇꯧꯔꯣꯏ꯫ ꯆꯥꯛ ꯊꯣꯡ ꯍꯥꯏꯕꯗꯨꯁꯨ ꯊꯣꯡꯉꯣꯏ꯫ ꯀꯥꯟꯗꯦ ꯑꯩ ꯏꯄꯥꯝꯇ ꯑꯗꯨꯝ ꯆꯠꯂꯨꯒꯦ꯫ ꯁ꯭ꯋꯥꯏꯗ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯒ ꯂꯩꯗꯨ ꯁꯨꯔꯛꯄꯨꯗꯤ ꯌꯨꯝ ꯆꯠꯂꯒ ꯏꯃꯥꯒ ꯋꯥ ꯈꯟꯅꯔꯨꯒꯦ꯫ ꯃꯧ ꯂꯥꯛꯇꯧꯔꯕꯅꯤ ꯑꯩ ꯆꯦꯛꯁꯤꯟ ꯐꯤꯔꯦꯞ ꯂꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯟ ꯀꯅꯥꯗꯁꯨ ꯍꯥꯏꯔꯝꯗ ꯃꯌꯨꯝꯗꯒꯤ ꯃꯄꯥꯝ ꯆꯠꯅꯕ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯣꯡꯒꯥꯟꯗ ꯂꯦꯝꯕꯒ ꯊꯦꯡꯅꯩ꯫ ꯃꯃꯥꯟꯅꯕꯁꯤꯡ ꯄꯤꯖꯅꯕ ꯊꯣꯡꯅꯕ ꯉꯥ ꯂꯩꯔꯨꯕꯅꯤ꯫ ꯃꯇꯩꯃꯅ ꯃꯐꯤ ꯂꯣꯏꯁꯤꯟ ꯊꯣꯛꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯍꯪꯉꯤ꯫ ꯏꯇꯩꯃ ꯀꯥꯏꯗꯅꯣ ꯆꯥꯛ ꯂꯣꯏꯔꯝꯂꯕ꯭ꯔꯣ? ꯏꯟꯁꯥꯡꯕꯨꯗꯤ ꯑꯩꯅ ꯊꯣꯡꯂꯁꯨ ꯊꯣꯡꯂꯒꯦ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯇꯥꯁꯤꯟꯅꯗ ꯈꯨꯝꯂꯝꯗ ꯆꯠꯈꯤ ꯂꯦꯝꯕ꯫ ꯉꯛꯆꯥꯅꯅ ꯀꯔꯤꯅꯣ ꯈꯟ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯃꯥꯒꯤ ꯀꯥꯗ ꯂꯦꯝꯕ ꯆꯪꯂꯛꯇꯨꯅ ꯏꯃꯥ 이때이무시고 그다이 색깔이 해령게 이사우사우노이 마기 마토우도 이나 거부 굴럼디 ꯈꯪꯗꯦꯅꯦ ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ ꯇꯁꯧꯒ ꯈꯠꯅꯔꯤꯖꯥꯠꯂꯥ ꯑꯣꯏꯔꯝꯃꯣꯏꯗ ꯂꯧꯅꯕ ꯇꯥꯈꯤꯗꯦ ꯑꯗꯣ ꯏꯃꯥ ꯅꯪ ꯆꯥꯝꯇ ꯊꯣꯡ ꯏꯟꯁꯥꯡꯕꯨꯗꯤ ꯑꯩ ꯊꯣꯡꯒꯦ ꯏꯃꯥꯟꯅꯕ ꯈꯔ ꯂꯥꯛꯀꯅꯤꯕ ꯍꯣꯏ ꯍꯣꯏ ꯏꯃꯥ ꯊꯣꯡꯕꯤꯔꯒꯦ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯦꯝꯕ ꯑꯃꯗꯤ ꯏꯆꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯨꯍꯣꯡꯂꯝꯃꯤ ꯏꯆꯟ ꯃꯍꯥꯛꯇꯤ ꯅꯨꯡꯁꯤꯇꯣꯝꯕꯤꯒ ꯈꯦꯟꯅꯩ ꯏꯇꯞ ꯇꯞꯆꯩ ꯊꯕꯛ ꯏꯪꯈꯥꯡ ꯃꯤꯉꯥꯏꯅꯗꯦ ꯐꯠ ꯐꯠ ꯇꯧꯁꯤꯜꯂꯤ ꯋꯥꯁꯨ ꯀꯌꯥ ꯉꯥꯡꯅꯗꯦ ꯑꯎꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯇꯦꯛꯊꯕ ꯃꯈꯩ ꯎꯠꯂꯛꯂꯝꯃꯤ ꯑꯗꯨ ꯃꯍꯥꯛ ꯅꯣꯡꯃꯇ ꯅꯥꯄꯜ ꯇꯧꯗꯨꯅ ꯋꯥ ꯉꯥꯡꯗꯦ ꯅꯨꯡꯁꯤꯇꯣꯝꯕꯤ ꯃꯧ ꯂꯥꯛꯂꯕꯅꯤ ꯁꯥꯗꯅ ꯑꯍꯟ ꯁꯥꯒꯠꯈ꯭ꯔꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯍꯥꯛ ꯌꯥꯎꯗꯦ ꯂꯥꯛꯂꯤ ꯃꯧꯁꯤꯗ ꯂꯣꯏꯅ ꯇꯧꯍꯜꯂꯤ ꯆꯥꯛꯈꯨꯝꯗꯨꯗ ꯏꯆꯟꯅ ꯆꯥꯛ ꯊꯣꯡꯂꯤ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯃꯊꯦꯜ ꯇꯧꯗꯧꯔꯤ ꯏꯅꯥꯎ 이시야 고비시 깡소이 통기 떠보니 눅시동비 쑥독라가 이나오 낭 싸우기 싸우 낭 핵 락번 놈이뚜다기 고비 깡소이 싸만다나 이시디 이양가시 깡게 나대 낭부 고비 깡소이다기 해나 아따염나 통바 히다브로 하이예지 이마나 깡소이 구문나 카레나 싹사바 야이 카라짱이 통호 하이브두다 통자바니 마 각더러 이목시 레리 미시보 비에마 낭 쑥라 해말리 이마나 하이레 하이두나부 아유키 놈이당기 깡소이다 통방가비네 ꯅꯪꯅ ꯍꯥꯏꯕꯤ ꯏꯟꯕꯤ ꯃꯔꯝꯃꯣꯛꯄꯤ ꯃꯅꯦꯝꯅ ꯆꯥꯟꯕꯤ ꯃꯧ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯤꯕ ꯏꯃꯨꯡꯒꯤ ꯃꯤ ꯑꯩꯈꯣꯏꯗꯤ ꯏꯌꯥꯡ ꯀꯪꯂꯒ ꯁꯤꯕ ꯇꯥꯔꯦ ꯏꯆꯦ ꯑꯗꯨꯝꯅ ꯂꯥꯟꯅꯁꯨ ꯈꯟꯕꯤꯒꯅꯨ ꯏꯃꯥꯁꯦ ꯃꯁꯥ ꯈꯔ ꯁꯣꯟꯕꯗꯨꯗ ꯑꯩꯅ ꯏꯃꯥꯅ ꯆꯥꯕ ꯌꯥꯅꯕ ꯏꯃꯥꯒꯤ ꯑꯄꯥꯝꯕ ꯊꯣꯡꯖꯕꯅꯤ ꯏꯆꯦꯅ ꯀꯥꯡꯁꯣꯏ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩ ꯑꯇꯣꯞꯄ ꯏꯟꯁꯥꯡ ꯊꯣꯡꯖꯒꯦ ꯌꯥꯖꯔꯦ ꯌꯥꯖꯔꯦ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡꯁꯤꯒꯤ ꯃꯤ ꯅꯠꯇꯦ ꯅꯣꯏ ꯑꯣꯏꯅ ꯑꯄꯥꯝꯕꯗꯣ ꯑꯗꯨꯝ ꯊꯣꯡ ꯑꯩ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ ꯍꯩꯃ ꯋꯥꯍꯜ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯑꯩ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯇꯥꯕꯅꯤ ꯅꯠꯇꯦ ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯁ 이마기시디 ꯑꯩꯅ 이선다ꯈꯔ ꯉꯥꯡꯕꯒꯤ ꯁꯥꯎꯔꯤꯕ ꯀꯥꯏꯗꯨꯅꯤꯅꯦ ꯅꯠꯇꯦ ꯅꯃꯥ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯄꯨꯔꯛꯄꯤꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯅꯦꯕ ꯅꯕꯨꯛꯇꯣ ꯑꯐꯕ ꯈꯔꯁꯨ ꯈꯜꯂꯨꯅꯤ ꯏꯕꯦꯝꯃ ꯅꯪꯕꯣ ꯏꯃꯧꯒꯤ ꯏꯃꯧ ꯆꯞ ꯃꯥꯟꯅꯩ ꯀꯅꯥꯅ ꯑꯎꯟꯄꯣꯠ ꯄꯨꯔꯛꯄ ꯀꯅꯥꯅ ꯑꯎꯟꯄꯣꯠ ꯄꯨꯔꯛꯇꯕ ꯑꯩ ꯀꯔꯤꯁꯨ ꯈꯟꯗꯦꯅꯦ ꯑꯁꯥꯟꯃꯤꯔꯥꯏꯁꯨ ꯅꯥꯏꯈꯤꯗꯦ ꯑꯗꯨꯕꯨ ꯅꯨꯡꯁꯤꯇꯣꯝꯕꯤꯌꯦ ꯅꯪ ꯍꯦꯟꯃꯜꯂꯕꯅꯤ ꯏꯆꯥꯅ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯪꯕꯨ ꯀꯔꯤ ꯊꯕꯛ ꯌꯥꯎꯕꯒꯦ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯉꯥꯡꯂꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯩ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯅꯪꯅ ꯐꯅ ꯏꯟꯁꯥꯡꯗꯣ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ
ama thongu saning de haiba mayai adudi nate nangdi isan tapna yare bai ma tokpiro ijena sum kangsoi saning da na hairini ai kaisu saude nungsi tombi na taning de masi pumna makse nangna thokma ngakta aphaubi tongabi nang lakpadagi ise imung sigi mi amata nungsi drabani iche adumna haino ai nugaite ai ne hek lakpadagi iche na ngang masakpada chena mukta phauba khomlam khiroi adumna phatana so engona khanbigano yari be ma na tawdo lanjada bi saranu ai yingjaningdre ma wahal nang sibu karamai na ngang na sige nate pukjela do pikliba dubu kari gi doi mi ho ai na lanbane lanba ai na lanba phatabi ai na lanba si hairam nusi tombi chakhum dagi prap thokirami phazaton mamau atombi du onsin wa haire mawa tombiya nang sawga na se hana dagi asum na sum tawdru laklabani isan nukfe tawna saudi ma kaigi saudoino nungthilgi matamni nusi tombi kwayon bi tharugi patpham da phamduna masinda kwa dum sap saiduna miwa ngangli isi tharo mawani subusi waida kaidawrage haise nusi tombiya nanang nupi dubu kramai togi kita tamau tagi dana isia tabak phabila jadabini mana sarise masida ine boksu awud bot khradang ngaudana aibu tati to bhaurak labani khangdi si nanau ai yumdo leijaning drabani yumdu daga tharo masu nungsi tomina hari singdu thajaraduna asumna haire adudi khare hemantra moiso bema kandi tungan thok sa thu masida leire ai wadi kaidawni phattaw makhoi ka som bulaga leidu sorupudi tungan sabana pharoi tro khali bani jeiso khanbana di bema thabak ona sat pangthok na mataw kuirak labadi bema nang mauduna ne mai lai that pijani he nang asumna imungi maramda wa kaya miwangang na bayaba ngang na matung nusi tombi mayum dalaklami mathangi numit ni nusi tombi ngasidi yahu khrangan na haugatlami wai taiba kuitribagi pet lauriba du hanna tuna yengda nusi tombi chabet netuna sumang tamna kumthare isana phiseng se tuna lai thomai thanaba thoklagba matamdadi duk thaphamdu loina phakdoklamni madubda isan khajik sauningba phawi adubu asabudu losinduna masida tapna haire iche duk thaphamsi loina pokthokli wayumta taibiyuba ai isa sengluri dura paiba nungaitri masida nusi tombi mamit mana langthoktuna khumni kari ai buwai dayu kaina duk thaphamse pokthokpasida haibani aduda natrabasu sumangsida thangba yadro wai taiba kaidudi aidi ngamlaroi taigi haragana ne nawoina tayo isan ngasidi magi masing no kanglaktuna masu hekta khumlei nong manglibadu udro adugi mangol sida oina duk thongmai katke haiduna mangol asia anirak hana wai phazra tairaga thamlamlibani isiena hana tuna yengda chatlabani na loina pokthokli aingondagidi isiena halni gyansia isieni khra tapham thokpani nong tagani khanglabadi kaigi sumangsi wai taire nongbu tarabasu tabu tadrabasu mi pong lakpada sumangdo lekrak satrun thambado phazade haidun tairibani ichia lubanan makhra khangbiu ai mi yumsi hek lakpadagi ichigi mong matawse ai yenge haidun yengbani adubu ai yengba ngamlaktre is kaya dano ai gi yoi taw kaina he ai gi yoi taw de kaidawre ha kaidawra keba angang nang nachidu thajilu haibra ai se pharasu patrabasu yumsigi mabemani mabema khangaba nangna pangang tangang ba yabro ai su thaksi khasi khangna wangang janing mani adubu isegi mong mataw lisa sajat chamot khomot na bado ai heina jatre adugini sawya di chi kaya dano machinse chuma ekta haibi yam nan minina nangna taiba waya se ai gi khompaksina suru nei bata mache leige pharamani nan khoba yam nan bisa khoba nan kho pharamani hojikti masingdi isan su yai mani masu sawning man khraduna prap sumang du gum tharaktuna nusi tombi ki masamado hekta lamtuna phoiri isan sauna ngasidi nang aina limna thari do tha nigi aina phadin thamlapa sawbase ngasidi loi dai thabata ayoba hingjabi ai sire he thado nai ge homoita nanau nu bi hingjabi sine de nupa ma bi sine ai phure nang ba ukta kallo la obi moita masi ngali ma chi side ju thajge ngagoba nang aina na han khoi kha chiklaga asabu khangki me habdo ngasidi nang aina khar tot patari nang nusi tombi o khongna kaplaga hai ko jabi thado hai bane homa khoita nang chi sire bro imung duda ai nanau du bi ma okra di ma bi sigi ko ta si batare ai mu phure ho kham ne la obe
Imungda mangmangduna tumnarambasindusu yaklaba nungsi tombi kap laubagi khonjel tabada mapana loina senthoknaraklammi Fazaton su soli soli thoraklammi thoiba manaw nupina magi nupi purambaduda khanglaw lawi Hey kari toribudo thadu haibane Lemasu toribasindu uri masu sauna hairi Nupi thadu haibane Fazaton makok pairaga Karino ayoksida aida uri basibo Hey mawa tobi Karino nasi puribado amukta thado Ibema nasi du siba tare Haridu tade isan nungsi tombi masamdo phoiri Lema sauna sangsinduna magi nupi basingtokduna mamaiduna kupakduna khangtha thasili Nungsi tombi kapli Fuzilo kariyapna fuzilo ba Thoiba magi nupi da khanglaw lawkhatli Hey tumiliu taning de Lema sauna magi nupi da sei Karino nangna toribase Mathong hukta bathong adusu nangmakna Ai sumine sawba ye Isine toribase kadaptagi mungde yaroi Numata ninghi nugai na fazana wahaidaba song langduna ta leiba Mangun aina kari thabak yawali Ai sugamdre magi mathong si khangba Mase patabi Masi bumba itai na warak tabadagi thongli bagagtane Ai yapende ai sine ai yapende Nagay su koi base ai su khangduna lagli dana Ai su gamamtre ba isu Lemba muksu magi nupida kupangna thazili Nakchinjam kanibra nang ha Nakchinjam kumnibra nang Thoiba tap nairi Now Isana phugano Ma nariba singsida araiba tiyawni Thoiba tumin lepliba magi nupiki khudang tu tapaiduna hoi mai haida singduna thongalomda puki Fazatona Hey asauba imau puribado kadaidano adamna tawdune noibo Isan Higi kaptuna imungda sensinkri lemba mayambabu khamba thongalomda senjatjatki Thoiba magi nupibu puduna nuksitombi yum tamna laklammi Kethabi masaga mayagana ayu anganbadu lakpasida ngaksanana Kaidawre ayuksida nabani punda haunadu laklibasidia kari leirage Thoiba sauna Ima nasanu pisi miti de beatre mabuk sasyampi Aigi migi haiduna yamna kai magi madawsi ayi lemina bangamlaroi Aduna mangasidagi yumsi lezarani nungsi tombi kaptuna Moita adumna haikado ay latkre ay matong tongzararoi ay latkre Kethabiso ibungo nang adumna haigano Isan yumsi leiba haibado phasaba nate Thoiba hoima kairisu hairamna thokri thonga yorokpada lembaga thengnai So adumna tawgono Demise yumda pugisi Sida thamlongumse ay itayu puraki Thoiba lembagi khudang singduna Now Matam kradi na tayo mase, sida laizarasani, lao, yumda sasi. Ngasidagi, ikoy gibo, sadi pang nagadaw mo ni, lao, sasi. Thoiba na namdana, lembang pukri. Asam na namit sidagi nungsi tombi, mapamda laikirami. Thoiba ki yumdani, thoiba sunungay banate, mahaki nupi asibu, yam na nungsi zabani. Adubo, nungsi tombi na gyan tamandaba sida, matam kra, gyan tazasanukan, mapamda tambi kibani. Marak asidi isanso, yam na nungay tribani. Magi ngahaki asawbaduna masega matayga tokay tare khalubada mayam nungay trabani. Fazaton masano pada yengduna hairi. Asawba, imawdo, lawbiru siba. Mana fana gyan tadrabaso, imana gyan tanab waraki. Ningol na mapam na halagto lay bahay masaya, pasabat habak natin yan. Ma, ay gisinupi warag libani, matang kradi ma, mapam na lay sa gisano. Nanaw nupi sina, sawbagi pangang nangang bada, nang waraw rabro. Adugi oirabadi ima mangonda hairagane nangonda lale haisahangi thoina phatabana tigi isanasi masu pendadana haizarini ima ai kaisu khati aina khangna aigi nupido lawruni matam khrasum khangjasanu haidu dawbani upai leite Fazaton masani yadrabada wa makha taba ngamkhitri somdana nungsi tombi waba haibabu phazana wari thasu lepaga mahak saba thakpa ningma thungdaba haidu oire Kethabi masada yenglaga Bema Nangbu ima thinbirage Nangna sida sum leiraga saba thakpasu ningba thungde Imana lairabi oirubana Nangbu nabuk thana pizabasu ngamdre Ima ai kaisu wade Irahangi dadini Mane bu ngakpiduda ai balok balakdri makai ai chaloi ima Isana soibada mama aigi su sauna soibi yauri Nama aina phatludabana ngasidi isana waba tabani Aina matam sana apapa tataktamlabadi Isana sumna wana layram loidawbani Kanjiluradu kaidawge
ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯩꯅ ꯍꯦꯟꯅ ꯊꯝꯃꯩꯁꯦ ꯄꯨꯕ ꯋꯥꯏ ꯑꯩ ꯋꯥꯏ ꯏꯃꯥ ꯀꯞꯀꯅꯨꯁꯦ ꯅꯪ ꯍꯧꯖꯤꯛ ꯀꯞꯄ ꯌꯥꯕ ꯃꯇꯝ ꯅꯠꯇꯤꯌꯦ ꯏꯁꯨꯗꯨꯒꯤ ꯈꯜꯂꯣ ꯅꯪ ꯀꯞꯄ ꯌꯥꯗꯦ ꯀꯣꯏꯕꯦꯝꯃ ꯀꯞꯄ ꯌꯥꯗꯦ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯌꯥꯝ ꯊꯥꯖꯗꯅ ꯊꯣꯏꯕ ꯀꯦꯊꯕꯤꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯔꯦ ꯃꯌꯥ ꯂꯥꯛꯄ ꯎꯕꯗ ꯀꯦꯊꯕꯤ ꯍꯔꯥꯎꯖꯩ ꯏꯕꯨꯡꯉꯣ ꯅꯪ ꯂꯥꯛꯂꯤꯕ꯭ꯔꯥ ꯍꯣꯏꯃ ꯅꯌꯥ ꯂꯥꯛꯆꯔꯤ ꯅꯨꯡꯁꯤ ꯇꯣꯝꯕꯤꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯉꯁꯤꯁꯦ ꯅꯨꯃꯤꯠꯁꯨ ꯐꯌꯥꯏꯗꯨꯅ ꯑꯩ ꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯂꯩꯌꯦ ꯏꯃꯥ ꯀꯧꯊꯣꯔꯛꯀꯦ ꯀꯦꯊꯕꯤ ꯏꯃꯨꯡ ꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯥꯕꯨ ꯀꯧꯏ ꯅꯨꯡꯁꯤ ꯇꯣꯝꯕꯤꯁꯨ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯃꯁꯤꯗ ꯃꯄꯨꯔꯣꯏꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯏ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ ꯅꯨꯡꯁꯤ ꯇꯣꯝꯕꯤꯅ ꯃꯈꯣꯏꯇ ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯃꯇꯨꯡ ꯃꯈꯣꯏ ꯇꯥꯁꯧꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯇ ꯇꯧꯔꯔꯣꯏ ꯊꯣꯏꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯍꯣꯡꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯥꯁꯨ ꯍꯔꯥꯎꯖꯩ ꯅꯤꯡꯉꯝꯗꯕꯁꯨ ꯐꯥꯎꯔꯦ ꯑꯗꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯅꯣꯛꯃꯤ ꯍꯥꯏꯔꯛꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯏꯃꯥꯅꯁꯨ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯔꯤ ꯃꯃꯧ ꯂꯥꯛꯄꯗꯨ ꯐꯖꯇꯣꯟ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯁꯨ ꯎꯒꯗꯧꯔꯦ ꯃꯁꯤ ꯈꯜꯂꯨꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯏꯆꯟ ꯃꯁꯤꯒꯤ ꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯦ ꯅꯅꯥꯎꯒꯤ ꯈꯟꯊꯗꯕ ꯊꯧꯑꯣꯡꯗ ꯏꯆꯦꯗ ꯈꯨꯠ ꯊꯥꯈ꯭ꯔꯦ ꯏꯆꯦꯅ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯉꯥꯛꯄꯤꯔꯣꯏ ꯑꯩ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯔꯣꯏ ꯁꯨꯃꯥꯏꯅ ꯒꯥꯏꯔꯛꯇꯧ ꯃꯥꯟꯕ꯭ꯔꯥ ꯇꯜꯂꯤꯍꯦ ꯏꯆꯦꯁꯤꯗꯤ ꯑꯁꯤꯕꯨ ꯐꯥꯒꯤꯅꯦꯅ ꯑꯩꯕꯨ ꯏꯄꯥꯝ ꯌꯧꯅꯕ ꯊꯕꯛ ꯌꯧꯔꯣꯏꯗ ꯅꯆꯦꯁꯦ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯍꯥꯟꯅ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯏꯅꯥꯎꯕꯨꯁꯨ ꯅꯆꯦꯗ ꯁꯥꯎꯅꯤꯡꯕ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯗꯤ ꯏꯆꯦ ꯁꯥꯎꯕ ꯐꯔꯦꯗꯣ ꯃꯌꯦꯛ ꯁꯦꯡꯅꯕ ꯏꯆꯦꯗ ꯆꯥꯅꯤꯡꯕ ꯏꯟꯖꯥꯡ ꯃꯊꯦꯜ ꯑꯃ ꯍꯥꯏꯔꯣ ꯑꯩ ꯄꯤꯖꯒꯦ ꯏꯔꯣꯝꯕꯅꯦ ꯃꯀꯣꯛ ꯃꯔꯨ ꯉꯧꯕꯅꯦ ꯑꯗꯨꯒ ꯉꯥ ꯇꯣꯏꯅ ꯊꯣꯡꯕꯗꯣ ꯑꯗꯨ ꯆꯥꯅꯤꯡꯉꯤ ꯑꯗꯨꯗꯤ ꯅꯅꯥꯎ ꯅꯨꯄꯥꯗ ꯉꯥ ꯂꯩꯔꯨꯅꯕ ꯍꯥꯏꯔꯒꯦꯀꯣ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯃꯉꯛ ꯅꯣꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯕꯤ ꯍꯌꯦꯠ ꯀꯜꯂꯝꯕ ꯅꯨꯡꯁꯤ ꯇꯣꯝꯕꯤ ꯃꯄꯥꯝ ꯑꯃꯨꯛꯀꯤ ꯈꯨꯆꯠꯇ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯨꯅ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯤꯆꯠ ꯑꯗꯨꯕꯨ ꯁꯦꯝꯗꯣꯛꯇꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯏꯃꯨꯡ ꯃꯅꯨꯡꯒ ꯅꯨꯡꯁꯤꯗꯨꯅ ꯂꯩꯈꯤꯔꯝꯃꯤ